Prime Minister Narendra Modi ki khongsat asina Manipur ing tapagi fibam hanjillaklagani haina Chief Secretary Punit Kumar Goyal na paumi singa unabada phongdokre. Mahakna makha taraduna hai Manipur asi border state ama oibata natana Southeast Asia gi gateway masu oiri. Lamdam masida hana sunabagi thaudok sing lepkhre hairabasu ing tappa hanjillakle haina lauba yadri. Amana mabu thajaba thamlaba amadi mausage punsida hanjillaklaba matamdata state asida mapung fana ing tappa hanjillakle haina laugani. Prime Minister Narendra Modi ki khongsat kamari lainana haikibada Prime Minister Narendra Modi Hayeng Mizoram khongsat loiraba tungda numit yongba matung pung taragani thoiga minute taraga manga taba matamda CHURACHANDPURDA thunglabaga IDP singa unaduna wari sanagani masigi matung tarakpada tongan ba project singi urep uyum tamgani loina na CHURACHANDPUR Peace Ground da pangthokpa miyam tinba mifamda wangangani thauram masi hek loibaga nungthil pung aniga minute kunthra taba matamda Imphal gi Kanglada Thunglabaga IDP singa unaduna wari sanagani masigi matung tarakpada tongan ba project singi urep uyum tamgani loina na Kanglada pangthokpa miyam tinba mifamda wangangani haina mahakna makha tana phungduki